NAMBOL PHOIJING da LEIBA Kangla food products ki get da ngarang SHAKHANGDABA na hand grenade ama THAMJILLAMBA ki THOUONG ADUBU YANINGDABA PHONGDOKTUNA ngasi Kangla food products ki get Mamang Da Meeyam na Wakat Meepham Chathakhre NAMBOL chingmang PHOIJING makha mairapai bilob amadi Kangla food products ki staff sing na sinduna chathakiba Wakat Meepham maduda sinmi singda aki akhang nanghanbigano Micham Miyam Marakta bom thamjing bigano Micham da awaba pibigano haiba yauna tongan ba wahai kaya iba placard sing siznaki Wakat Meepham maduda saruk yakibi mutum naubiton kaubi Kangla food products ki staff amana hai Manipuri da hojik thokliba lanasna maram oiraga lamdam asigi Micham Miyam kham thengna wanaribane fibam asida hingnabagi lanfamda nomagi thabak suduna leijariba sinmi singda bom yauna makhal amatagi aki akhang nanghanbigano haina mahakna apel tawki Sumaina akoina micham sing haidi leiba akoigi subam nombam mafam asida khangaudana haibidi akitu jungba phawan base akoi yam jajaningde aduga micham singi koigi chakhaw thada piganu tasengna haijaraga lalakse sompham namphang khangdadana koina chelaga leiba mafamsida akoina amamda se sujaba phangjabase amamda leiba yam phabani sigi mafamsida aki batu jungba phawan bi base matungdadi phawan bigano haidana ninge ai Kangla food ki staff amoina thamsingda aki batu jung phawan base matungdadi phawan bigano si bafamde thamjage lanai gi nungai tabagi bu oiro amabu oiro adubu adu akhoi karimta khangde sumaina lekai ama oina akhoina leiminari singda lekai yum kungna leiba jaga sidai da bom thamba haibase akhoi yamna pende akhoi yamna saungningi masidi mama ama oina hauji kukina micham mayam ama pha dana hatana angang di kaidi hatana maran sungai lejada parja si mai pha halingai sidai da akhoi bu Sumai tu na bom amu thamjandana khotana khoi lekai stage leiba yum mayam si mi gi bi ngatani sumai na tawbu sidi khoi yaningde mama moi na khoi sungya ya janingde